Ngara numida weram phongkhiba panampau sedegi marueba pau khara khangasaraga myamda khodo tamjage pham munnaba pamdabadagi CM Pham thadokpani en beren hanegi chief minister nongthoma berena ngasi mahaki official Facebook page sa Manipur irangi matangda paujal khub guitena phongdokhiba wafam amade Chief of Army Staff Upendra Doipati nangangnariba wafamsing tongani habaga lonina Manipur irang haurakpagi asengba wafam khara thamkhibagi phal video ama thadorakpagi ironana achumbaba phina khoptana thamba yaroi ngaside kanana chummi kanana lali haiba malemgi miyamna mayek sengna khanglei haina phongdorakhre post adugi matangda piraba comment amagi pakhumda en berena mahangna CM Pham thadokhiba adu pham munnaba pamdabadagi haina pakhum pikhrei KSO Delhi President Paujal Guitine irang asi maitei singna Angorokoki War Memorial Get Mai Thadobadagi Tholokpani hana maral sibagi phal video amade Guitegi wafamadu tongani hana Chief of Army Staff Upendra Doibatina Phongdopagi phal video amagalonana thagalakpa post amagi commenda mahangna wafamadu thamlakhibani phal video aduda KSO Delhi President Paujal Guitena Manipur violence asi Kuki Angoro War gi Memorial Get Maitena Tugaivadagi Haurakibane hana Phongdokhiba matangi video matek amani Amaramda leba asi ki Chief of Army Staff Upendra Doipatina Guitegi wafam adu yadabaga lonana ngangnariba punamak tongani haibagi ironana Manipur violence horopagi maramsing phongdoropagi video matek amaga punna thadorakpani Hanagi Chief Minister Emberena phal video atu thadorakpa galonana mahaki post achumbaba kanana chu namchinuna thamba ngamde aikhoigi thongna faraba Army Chief Upendra Doipatina Manipur violence horoppaga achumba awafam phongdokhrei ngaside malamgi miyamna Manipur irang kanana hawi haiba achumba asengba khangle haiba galonana aikhoi matungda de tongada thajakumse aikhoi khongpham chetna lemena se hana appeal tawrakhibani Chief Minister ki warol adugi matangda miyoi kayana magi comment simpina rakhe comment adugi maraktagi amagi pakhumda nongthoma beren hai pham munnaba pamdabadagi mahak pham thadokpani kuki miyoi kharana pirakpa comment gi matangda hanegi Chief Minister Emberena war on drug adumo sathagani popi pambi yanthabagi thabak su makha sathakigani illegal memories kuki sing masa khangdoktuna maramda halanbagi thabak sathakigani haba mahaki phirep khanganki makha tarakpa pauda anauba Manipur ama semnaba hotnabada miyamgi wakhal honghanba changi MP Bimol su kari phibamda leiri khangdokpa changi Bimol Manipur crisis issue of governors and political leadership haibasida public discourse ama brakya purna habamda leiba Dalamayara Social Welfare Center da phongthokhrei discourse aduki resource person gi waro piraduna Lok Sabha gi MP angomcha bimo akoijamna phongdokhibada miyam ngak senduna miyamgi damong paikhalakniba thabak thoramsing che daba khaknatena miyamgi makhuta yohanba haibasi lenga amagi mathongni adumapu Manipur da hojik free moment lehendaba khaknatena miyam safe oina lehenba ngamdrei Constitution chapaleba asina Constitution ningthina chalaiba ngamdana leiri masi lenga ki achauba asonba amani hairaduna Politics tawba haibasi bot lepa bot thadaba adu khaknate lengang lol haibasi karino haiba ningthina nainadaba yaroi leader amana lawgadaba role governors na lawgadaba role amadi miyamgi lusingbana lawgadaba role ningthina nainaba changi anaba Manipur ama semnaba hotnabada miyamgi wakhalol honghanba mathau tai hairaduna asama miyeng thamduna hauriba tunggi damak chahi chama changna semdokpa mathau tai haiba wafam thamlamkhi mahakna makhata na hai afaba wakhalolda mangjin thaduna thabak tawduna chawkhapa khunai ama ohenba haibasi education haibasi aduki matik maru oi masi magna malem pumbana afaba education ama oina ba hotnaribani chawkhapa khunai ama oina ba education gi maru oi balamdam asigi miyamna khangma changi hairaduna political da khongdaraba matamda lebaki damakari thabak karamna tawgani haibasi politician singna ningthina khangba mathau tai haiki amaramda lan thengnaba haibasi khulai khakta natte wakhalgi oiba loksingsu mathau tai masida aikhoi masel amana ama hunaduna chingthanabagi matam natte
ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯁꯥꯒꯤ ꯂꯨ ꯇꯣꯡꯗ ꯌꯧꯔꯛꯂꯕ ꯑꯃ ꯑꯣꯏꯅ ꯎꯍꯟꯅꯕ ꯍꯣꯠꯅꯔꯤ꯫ ꯊꯧꯑꯣꯡ ꯑꯁꯤ ꯃꯤꯌꯥꯝꯅ ꯅꯩꯅꯗꯨꯅ ꯑꯅꯧꯕ ꯃꯅꯤꯄꯨꯔ ꯁꯦꯝꯅꯕꯒꯤ ꯈꯣꯡꯊꯥꯡ ꯊꯥꯡꯕ ꯍꯧꯔꯁꯤ ꯍꯥꯏꯈꯤ꯫ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ, ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯌꯦꯡꯊꯤꯅꯍꯟꯅꯕ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯊꯥꯔꯤꯕ ꯁꯤꯡꯆꯦꯞ ꯑꯁꯤ ꯇꯞꯅ ꯇꯞꯅ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯂꯣꯏꯅꯅ ꯁꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯐꯤꯚꯝꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯕ ꯈꯪꯗꯣꯛꯄ ꯆꯪꯏ ꯍꯥꯏꯔꯗꯨꯅ ꯃꯍꯥꯛꯅ MP ꯑꯃ ꯑꯣꯏꯅ ꯃꯤꯌꯥꯝꯅ ꯊꯥꯒꯠꯄꯤꯔꯛꯂꯕ ꯃꯇꯨꯡ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯀꯃꯤꯇꯤꯒꯤ ꯃꯦꯝꯕꯔ ꯑꯣꯏꯅ ꯌꯥꯎꯔꯛꯄꯗ ꯂꯦꯡ-ꯉꯥꯜꯋꯥ ꯂꯩꯇꯕ ꯑꯃꯒꯨꯝ ꯍꯤꯔꯝ ꯀꯌꯥꯗ ꯃꯑꯣꯡ ꯃꯔꯤꯜ ꯇꯥꯗꯅ ꯇꯧꯔꯝꯕ ꯊꯦꯡꯅꯔꯛꯈꯤ꯫ ꯏꯁꯇꯦꯠ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯑꯣꯝꯗꯨꯅ ꯂꯥꯛꯂꯕ ꯑꯃꯅꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯆꯥꯅ ꯊꯦꯡꯅꯍꯧꯕ ꯆꯪꯏ꯫ ꯆꯍꯤ ꯀꯌꯥ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯅꯕ ꯑꯃꯗꯤ ꯈꯥꯏꯕꯨꯡ ꯇꯥꯅꯕ ꯊꯥꯔꯝꯕ ꯁꯤꯡꯆꯦꯞ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯔꯛꯇ ꯇꯣꯈꯥꯏ ꯇꯥꯅꯕ ꯀꯟꯅ ꯍꯣꯠꯅꯔꯛꯂꯤ꯫ ꯃꯁꯤ ꯑꯩꯈꯣꯏꯅ ꯃꯨꯟꯅ ꯈꯪꯕ ꯆꯪꯏ ꯍꯥꯏꯈꯤ꯫ ꯅꯣꯕꯜ ꯐꯥꯎꯟꯗꯦꯁꯟꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯗꯤꯁꯀꯣꯔꯁ ꯑꯗꯨꯗ ꯂꯣꯛ ꯁꯚꯥꯒꯤ MP ꯗꯣꯛꯇꯔ ꯑꯉꯝꯆꯥ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝ, ꯔꯤꯇꯥꯌꯔ IAS RK ꯅꯤꯃꯥꯏ, ꯏꯝꯐꯥꯜ ꯔꯤꯚꯤꯌꯨ ꯑꯣꯐ ꯑꯥꯔꯠꯁ ꯑꯦꯟড ꯄꯣꯂꯤꯇꯤꯛꯁꯀꯤ ꯏꯗꯤꯇꯔ ꯄ꯭ꯔꯗꯤꯞ ꯍꯧꯖꯥꯎꯕꯝ, ꯑꯦꯗꯚꯣꯀꯦꯠ ꯕꯤ ꯁꯨꯄ꯭ꯔꯤꯌꯥ ꯑꯃꯗꯤ ꯔꯤꯇꯥꯌꯔ ꯂꯦꯐꯇꯦꯅꯦꯟꯠ ꯀꯔꯅꯦꯜ ꯇꯤ ꯍꯦꯃꯣꯅ ꯔꯤꯁꯣꯔꯁ ꯄꯔꯁꯟ ꯑꯣꯏꯅ ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯂꯩꯇ꯭ꯔꯕ CM ꯃꯤꯅꯤꯁꯇꯔꯒꯤ ꯁꯔꯨꯛ ꯀꯛꯅꯕ ꯍꯣꯠꯅꯕ ꯌꯥꯎꯔꯤ꯫ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯊꯝꯕꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯂꯩꯇ꯭ꯔꯕ ꯃꯇꯝꯁꯤꯗ ꯂꯩꯉꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯈꯔꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯥꯏꯈꯠꯂꯛꯄꯗ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯁꯔꯨꯛ ꯀꯛꯀꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯄꯨꯊꯣꯛꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯠ ꯂꯩꯔꯤ ꯍꯥꯏꯅ ꯔꯤꯇꯥꯌꯔ IAS ꯑꯣꯐꯤꯁꯥꯔ RK ꯅꯤꯃꯥꯏꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅꯣꯕꯜ ꯐꯥꯎꯟꯗꯦꯁꯟ ꯄꯦꯂꯦꯁ ꯀꯝꯄꯥꯎꯟꯗ ꯏꯝꯐꯥꯜꯅ ꯁꯤꯟꯗꯨꯅ ꯉꯁꯤ ꯏꯝꯐꯥꯜꯒꯤ ꯕꯔꯈꯦꯄꯨ ꯅꯍꯥꯕꯝꯗ ꯂꯩꯕ ꯗꯔꯃꯥꯔꯤꯌꯥ ꯁꯣꯁꯤꯌꯦꯜ ꯋꯦꯜꯐꯤꯌꯔ ꯁꯦꯟꯇꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯃꯅꯤꯄꯨꯔ ꯀ꯭ꯔꯥꯏꯁꯤꯁ ꯏꯁꯨꯁ ꯑꯣꯐ ꯒꯕꯔꯅꯦꯟꯁ ꯑꯦꯟড ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯞ ꯍꯥꯏꯕ ꯄꯕ꯭ꯂꯤꯛ ꯗꯤꯁꯀꯣꯔꯁꯇ ꯋꯥ ꯉꯥꯡꯂꯗꯨꯅ RK ꯅꯤꯃꯥꯏꯅ ꯍꯥꯏ, ꯃꯅꯤꯄꯨꯔꯗ ꯅꯦꯅꯥ ꯇꯥꯕ ꯆꯥꯎꯈꯠꯄ ꯄꯨꯔꯛꯅꯕꯒꯤꯗꯃꯛ ꯏꯍꯥꯟ ꯍꯥꯟꯕꯗ ꯃꯤꯌꯥꯝꯅ ꯀꯔꯞꯁꯟ ꯊꯦꯡꯅꯒꯗꯕꯅꯤ꯫ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯃꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯅꯕꯒꯤꯗꯃꯛ ꯂꯨꯄꯥ 100 ꯊꯥꯗꯔꯛꯄꯗ ꯃꯤꯅꯤꯁꯇꯔ, ꯀꯃꯤꯁꯅꯔ, ꯗꯥꯏꯔꯦꯛꯇꯔ, DDO ꯅꯆꯤꯡꯕꯒꯤ ꯀꯛꯍꯧꯔꯒ ꯏꯝꯄ꯭ꯂꯤꯃꯦꯟꯠ ꯇꯧꯒꯗꯧꯔꯤꯕ ꯑꯗꯨꯅ ꯁꯨꯞꯅꯒꯤ ꯆꯥꯗ 90 ꯈꯛꯇ ꯐꯪꯂꯒ ꯀꯔꯝꯕ ꯊꯕꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯀꯥꯡꯂꯣꯟ ꯆꯨꯝꯅ ꯇꯧꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯗꯨꯅ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯁꯤꯗ ꯗꯤꯄꯥꯔꯠꯃꯦꯟꯠ ꯈꯔꯗꯤ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ ꯃꯤꯅꯤꯁꯇꯔꯒꯤ ꯁꯔꯨꯛ ꯀꯛꯀꯗꯕꯅꯤ ꯍꯥꯏꯕ ꯌꯥꯎꯗꯕ ꯅꯠꯇꯦ꯫ ꯑꯃꯗꯤ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯏꯁꯇꯦꯠ ꯑꯁꯤ ꯀꯔꯝꯅ ꯆꯥꯎꯈꯠ ꯃꯥꯏꯀꯩꯗ ꯈꯨꯃꯥꯡ ꯌꯥꯎꯅ ꯈꯣꯡ ꯊꯥꯡꯖꯤꯟꯕ ꯉꯝꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯄꯥꯎꯖꯦꯜ ꯈꯨꯞ ꯒꯨꯏꯇꯦꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ FIR ꯂꯧꯈꯠꯄ ꯌꯥꯅꯤꯡꯗꯦ꯫ ꯀꯣꯍꯨꯔ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ KSO ꯗꯦꯜꯂꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯥꯎꯖꯦꯜ ꯈꯨꯞ ꯒꯨꯏꯇꯦꯒꯤ ꯃꯊꯛꯇ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯅ FIR ꯑꯃ ꯂꯧꯈꯠꯄꯒ ꯂꯣꯏꯅꯅ ꯃꯍꯥꯛꯄꯨ ꯐꯥꯅꯕ ꯀꯣꯏꯊꯤ ꯊꯤꯕꯒꯤ ꯊꯧꯑꯣꯡꯕꯨ ꯀꯨꯀꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯇ꯭ꯔꯁꯠ ꯀꯣꯍꯨꯔꯅ ꯌꯥꯝꯅ ꯀꯟꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫